कहीं से खरे हम पोरो है बनेत्रो अपंग यानी सर या को ओके एंदो हम तो संगोयो फनी ऑनरेबल ओके चंगोय सर मनिंग लेकाई की थाबल दो कम दोग्रे मोइनी सर लुपा लिसिंग कुंथ्रा लौखिबदो मौ चिंगम भी अनी हुम लागा यारे यारे हंदक की चैराव फाउगी थाबलदा क्या संग्रे सर क्रोर अनीगा लिसिंग हुमफु पियो पीगदम सर हौजी पीबा मतलब पियो होय सर कोड ऑफ कंडक्ट लाक्तोकदी क्या वाली है सर इलेक्शन नोटिफिकेशन थोक्ट्रिये फजै फजगदौरी सर पियो सर अदु पीगदम अनि सर पियो पिजागे सर अमुमसा मपान मी पौनमी दो कई हौदोरब्रा कमदो हौरी सर हौजिक न वेन हेगत होरे सर आलू ngौबा इंखोल आलूनी मुन्न ngौरबनी खुरा इसागी इंखोल हौबा मना मसिंग चाब सिमुक फब लेतबनी लाउ 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 नोइसु लाउ ओइ बोइगद्रानी खुरा कईनोमदी हौदब याद्रबनी मैतै फुरुप मणिपुर मुत खिदौरबनी ने मेमथोय कनानो हाँ कनानो जाई बोले दिया लाइसम लेकाई की दुरो माने सर अस तानिंग देबो ओके लेसना प्राइवेट स्कूल की ओजा सदत न दुगी वाबो खन्ना बहुना ब्रमी अस नोई जिजुने तामुमसा सोमदा इखोय सरना इलेक्शन नक्सलकपसिदा नोमदा चादिंग तौरिबसे मिनिमम 5 लाख चंगजत्ता हौजिक लाइबा मयाम सिसु हयेंग हंगसी इलेक्शन नि हाइबदुदा अमुसु तिंगदौरिबा नत्र तामुमसा अदुसु सुमिने ओ अदुगी दिने नुमितुदने लिसिंग मंगारा तरारा ये हे मिसम मियाम से फजन वहनब खम थेंग वहनब ड्रग ओइगेरा टेररिज्म ओइगेरा वारबनीना सेल खजिक द फावबा मसागी राइट योनथोरकपा लेबा की खनब संगंदबा ꯑꯩꯅ 2,000 ꯄꯤꯒꯦ ꯍꯥꯏꯕꯗ ꯇꯧꯅꯤꯡꯗꯕ ꯊꯕꯛꯇꯣ ꯁꯨꯞꯅꯒꯤ ꯂꯨꯄꯥ 100 ꯄꯤꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯅꯤꯡꯍꯟꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯚꯣꯠ ꯑꯗꯨꯝ ꯀꯥꯈꯤꯕ ꯏꯔꯝꯗꯝꯒꯤ ꯁꯨꯀꯟ ꯈꯟꯗꯕ ꯃꯈꯣꯏꯅ ꯄꯋꯥꯔ ꯑꯗꯨꯝ ꯄꯥꯏꯈꯤꯕ ꯁꯤꯗꯤ ꯍꯟꯗꯛꯇꯤ ꯁꯨꯞꯌꯥ ꯌꯥꯔꯣꯏ अहानबदा मरुगा पाव लेंगाकी सिक्योरिटी की अकन जैक्सन थरांगा लोइनना ngasi ayuk Ziribamdagi Imphal tamna pochai puba gari chani kontra humdoi pusilakre masigi manungda petrol diesel puba gari kontra mari cheng gari nifuni pal hidak langthaki gari tara mathoi hawai chengwai puba gari kontra alu gari tara nithoi वाह 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 यंगो के यंगो मुंचा लेबाकी मियामगी दमक्ता गवर्नमेंट सिना अखोइना कयादा वाना होनजरीबा हाइबदो खंगेदना सर अदुदी यामना चाउबे अचीवमेंट ने असेंबनी सर सर नोंमै चिंगदोन मरकतुदा वाह 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 Tumorok puba gari man ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯂꯨꯆꯤꯡ ꯃꯅꯤ ꯒꯥꯏꯅ ꯃꯤꯆꯝ ꯃꯤꯌꯥꯝꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯩꯉꯣꯟꯗꯒꯤ ꯍꯧꯅ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯦ ꯑꯩꯈꯣꯏ ꯀꯩꯅꯣꯃꯗꯤ ꯍꯣꯠꯅꯔꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯁꯨ ꯌꯥꯏ ꯃꯤꯌꯥꯝꯁꯤ ꯁꯤ ꯌꯧꯅ ꯄꯦꯟꯅꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯁꯕꯥꯛ ꯐꯥꯛꯄ ꯌꯥꯕ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯎꯠꯍꯧꯔꯁꯤ क्रोर यांखई हुम्पु लेते अदुगा लेरबसु चनबिदुददी यौसिलोय नहासिंग वखल तारे नुपी अंगांसिंग कप्पदा खुदांग पिफम नायरे प्रोक प्रोक चाकन खांगनरी खुराइबुङो ꯑꯩ ꯚꯣꯠ ꯂꯦꯞꯅꯤꯡꯕ ꯃꯤ ꯅꯠꯇꯦ ꯏꯇꯤꯛꯁꯨ ꯆꯥꯗꯦ ꯏꯄꯥꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤꯅ ꯁꯩꯍꯧ ꯑꯣꯏꯗꯨꯅ ꯃꯤꯄꯨꯝ ꯇꯤꯡꯅ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯄꯥꯁ
present and future ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯤꯃꯗꯤ ꯂꯧꯃꯤꯟꯅꯔꯁꯤ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯂꯩ ꯕꯨꯠ ꯅꯤꯝꯐꯨꯅꯤꯊꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ 19 ꯀ꯭ꯂꯕ 9 ꯁꯤꯝꯄꯦꯊꯥꯏꯖꯔ 658 ꯗ꯭ꯔꯦꯅꯦꯖ ꯑꯦꯁꯇꯤꯃꯦꯠꯇ 4.6 crore ꯂꯩꯔꯛ 33 2.1 crore ꯀꯥꯡ ꯖꯨꯂꯣꯟ ꯗꯨꯔꯒꯥ ꯄꯥꯟꯊꯣꯏꯕꯤ ꯂꯥꯏ ꯍꯔꯥꯎꯕ ꯅ꯭ꯌꯨ ꯌꯔ ꯑꯇꯩ ꯇꯣꯇꯦꯜꯗ ꯕꯣꯠ ꯍꯪꯆꯤꯠꯀꯤ ꯌꯥꯎꯗꯕꯤꯗ 19.9 crore 19.9 crore ꯍꯣꯏ ꯁꯥꯔ ꯑꯗꯨ ꯈꯛꯇ ꯃꯥꯅꯤ ꯁꯥꯔ ꯑꯩ ꯗꯦꯜꯂꯤꯗ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯒꯗꯕ ꯏꯁꯥ ꯂꯥꯌꯦꯡꯕꯒꯤ ꯀꯔꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯦꯝꯈꯤꯕꯗꯨ ꯇꯥꯡ ꯀꯌꯥꯅꯣ ꯇꯥꯔꯤꯛ 13ꯒꯤ ꯇꯤꯀꯦꯠ ꯀꯟꯐꯥꯔꯝ ꯑꯣꯏꯖꯔꯦ ꯁꯥꯔ ꯑꯣ ꯁꯣꯔ ꯑꯃꯨꯛꯇꯪꯗꯤ ꯍꯣꯟꯇꯣꯛꯎꯁꯤꯗꯩꯕꯣ ꯁꯥꯔ ꯅꯨꯡꯁꯤ ꯆꯥꯅꯕ ꯂꯩꯔꯕꯇꯗ ꯆꯥꯎꯈꯠꯄ ꯄꯣꯔꯛꯄ ꯉꯝꯒꯅꯤ ꯅꯠꯇꯦ ꯁꯣꯔꯤ ꯆꯥꯎꯈꯠꯄ ꯂꯩꯔꯕꯇꯗ ꯏꯪꯕ ꯆꯤꯛꯄ ꯂꯥꯛꯀꯅꯤ ꯀꯔꯝꯕꯅ ꯍꯥꯟꯗꯣꯏꯅꯣ ꯑꯁ ꯋꯥꯈꯜ ꯇꯥꯗ꯭ꯔꯦꯗ ꯑꯗꯨꯗ ꯈꯪꯗꯦ ꯁꯦꯜ ꯄꯤꯅꯤ ꯑꯩꯉꯣꯟꯗ ꯚꯣꯠ ꯄꯤꯕꯤꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯋꯥ ꯂꯣꯏꯔꯦ ꯁꯥꯔ ꯑꯣꯀꯦ ꯀꯌꯥ ꯁꯨꯔꯦ ꯁꯥꯔ ꯀꯦꯟꯗꯤꯗꯦꯠ ꯅꯣꯃꯤꯅꯦꯁꯟ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯐꯥꯎꯕꯁꯤꯗ ꯀꯦꯟꯗꯤꯗꯦꯠ 19 ꯁꯨꯔꯦ ꯁꯥꯔ ꯍꯥ ꯑꯩ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯁꯥꯔ 19 ꯑꯁ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯀꯅꯥꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯁꯥꯔ ꯃꯥꯏꯕꯝ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯝ ꯑꯣꯖꯥ ꯏꯕꯣ ꯂꯩꯔꯦ ꯁꯥꯒꯩ ꯆꯥꯎꯈ꯭ꯔꯕ ꯁꯅꯁꯝ ꯂꯩꯀꯥꯏꯒꯤ ꯁꯅꯁꯝ ꯆꯥꯎꯕꯤ ꯌꯨꯝ 40 ꯅꯥꯎꯔꯦꯝ ꯂꯩꯀꯥꯏꯒꯤ ꯅꯥꯎꯔꯦꯝ ꯃꯦꯝꯁꯅꯥ ꯆꯅꯨ ꯏꯁꯩ ꯁꯛꯄꯤ ꯐꯤꯂꯝꯒꯤ ꯍꯦꯔꯣꯏꯟ ꯂꯩꯁꯥꯕꯤꯗꯨꯃ ꯂꯩꯔꯦ MUꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯈꯥꯒꯦꯝꯕ ꯂꯩꯔꯦ ꯁꯥꯏꯒꯤ ꯕꯣꯛꯁꯤꯡ ꯀꯣꯆ ꯁꯅꯥꯍꯟꯕꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯉꯥꯏꯈꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔ ꯃꯅꯨꯡ ꯈꯛꯇꯒꯤꯅꯤꯀꯣ ꯃꯥꯅꯦ ꯁꯥꯔ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯀꯌꯥ ꯁꯨꯔꯦ ꯅꯣꯃꯤꯅꯦꯁꯟꯗꯣ ꯍꯧꯖꯤꯛ ꯐꯥꯎꯗ ꯀꯌꯥꯕ ꯁꯥꯔ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯒꯦ 22 ꯁꯨꯔꯦ 22 ꯑꯃꯨꯝꯆꯥ ꯑꯃꯨꯝꯆꯥ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯔꯛꯎ ꯑꯣꯅꯔꯦꯕꯜꯕꯨ ꯑꯈꯥꯝ ꯂꯩꯀꯥꯏꯗꯗꯤ ꯍꯥꯟꯅ ꯚꯣꯠ ꯀꯥꯈ꯭ꯔꯕ ꯑꯝꯇ ꯆꯪꯕꯤꯔꯛꯀꯅꯨ ꯆꯪꯉꯛꯑꯗꯤ ꯈꯣꯡ ꯊꯥꯡꯖꯣꯟ ꯀꯛꯀꯅꯤꯅ ꯍꯦꯛꯇ ꯆꯥꯎꯅ ꯊꯦꯠꯂꯧꯋꯦ ꯁꯥꯔ ꯈꯣꯡ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯅꯁꯛꯇꯣ ꯌꯦꯡꯒꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯦ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯨ ꯈꯪꯗꯦꯕꯣ ꯁꯥꯔ ꯁꯦꯜ ꯂꯧꯕ ꯂꯥꯛꯑꯝꯕ ꯃꯌꯥꯝꯗꯨꯁꯨ ꯅꯣꯡꯃꯒꯤ ꯃꯌꯦꯡ ꯇꯥꯔꯛꯄꯒꯨꯝꯕ ꯑꯃ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯅꯣ ꯅꯣꯏ ꯇꯧꯔꯤꯁꯤꯕꯣ ꯅꯣꯏꯕꯨ ꯁꯤꯒꯨꯝꯕꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕꯣ ꯁꯥꯔ ꯑꯗꯨꯗꯤ ꯂꯥꯟ ꯃꯅꯨꯡꯗ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯗꯨꯗꯤ ꯂꯣꯏꯔꯦ ꯃꯦꯝꯊꯣꯏ ꯏꯆꯦ ꯅꯨꯄꯤ ꯒ꯭ꯔꯨꯞꯀꯤꯗꯤ ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯗ ꯑꯍꯣꯏꯕ ꯅꯍꯥꯟ ꯅꯪꯒ ꯆꯠꯃꯤꯟꯅꯔꯨꯕ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀꯤꯗꯣ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦꯗ ꯅꯨꯄꯤꯁꯤꯡꯅꯕꯨ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦꯗ ꯏꯆꯦ ꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤꯕꯨ ꯅꯨꯄꯤꯁꯤꯡꯅ ꯅꯨꯄꯥꯕꯨ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯈ꯭ꯔꯦ ꯃꯤ ꯏꯆꯦ ꯑꯃꯗꯣ ꯍꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨꯅꯦ ꯃꯅꯨꯡꯗ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯅꯔꯕꯅꯦꯃꯤ ꯊꯥꯕꯨ ꯊꯥꯖꯗꯦ ꯏꯆꯦ ꯍꯟꯗꯛꯇꯤ ꯃꯤꯌꯥꯝꯍꯨꯞꯅ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯐ꯭ꯌꯨꯆꯔ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯕꯒꯨꯝ ꯇꯧꯔꯦꯀꯣ ꯏꯆꯦ ꯈꯨꯔꯥꯍꯣꯏ ꯂꯥꯛꯏꯅꯦ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯊꯣꯛꯅꯕ ꯇꯧꯁꯤ ꯏꯆꯦ ꯍꯣꯏ ꯃꯦꯝꯊꯣꯏ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯃꯌꯥꯝ ꯂꯥꯛꯇꯣꯏꯅꯤ ꯁꯪꯉꯗꯣꯏꯅꯤꯀꯣ ꯍꯣꯏ ꯏꯆꯦ
ꯍꯣꯏ ꯈꯨꯔꯥ ꯑꯃꯨꯛ ꯊꯣꯛꯎꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯁꯦꯜ ꯈꯔꯗꯤ ꯆꯪꯒꯅꯤꯗꯅ ꯑꯩꯅ ꯇꯧꯅꯤ ꯃꯌꯥꯝ ꯆꯥ ꯑꯃꯃꯝ ꯊꯛꯇꯕꯗꯤ ꯌꯥꯄꯣꯠ ꯅꯠꯇꯦ ꯅꯃꯧ ꯅꯨꯄꯤꯒꯤ ꯁꯅꯥ ꯃꯆꯦꯠꯇꯨꯁꯨ ꯉꯥꯏꯈꯣ ꯃꯗꯨ ꯂꯥꯏꯔꯤ ꯅꯣꯃꯤꯅꯦꯁꯟꯁꯤ ꯃꯤ 15ꯗꯪꯗꯤ ꯁꯨꯍꯟꯅꯤꯡꯕꯅꯤ ꯃꯤꯁꯤ ꯑꯇꯩ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯈꯔꯒꯤꯗꯤ ꯃꯤ 10 ꯍꯦꯟꯅ ꯐꯥꯏꯜ ꯇꯧꯅꯔ ꯃꯥꯜꯂꯦ ꯈꯨꯔꯥꯏꯕꯨꯡꯉꯣ ꯑꯣꯖꯥ ꯈꯨꯔꯥꯏꯕꯨꯡꯉꯣ ꯈꯨꯔꯨꯝꯖꯔꯤ ꯃꯤ 15 ꯁꯨꯔꯦ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯑꯁ ꯐꯔꯦꯗ ꯌꯥꯝ ꯐꯔꯦ ꯆꯥꯎꯔꯦꯟ ꯍꯣꯏ ꯈꯨꯔꯥ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯃꯤꯇꯤꯡ ꯑꯃ ꯁꯤꯜꯂꯣꯅꯦ ꯁꯤꯗꯁꯨ ꯑꯩꯒꯤꯗꯁꯨ ꯅꯠꯇꯕꯤ ꯃꯤꯁꯨ ꯄꯪꯌꯥꯝ ꯌꯥꯝꯗꯕꯤ ꯑꯗꯨꯗꯤ ꯉꯥꯌꯣꯟꯕꯤꯑꯕꯣ ꯎꯔꯤꯔꯩꯒꯤꯗ ꯁꯤꯟꯖꯔꯒꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯅꯥꯒꯨꯝꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯠꯇꯅ ꯁꯦꯜ ꯌꯦꯟꯕꯤꯒꯅꯨ ꯋꯥꯌꯦꯟ ꯀꯥꯇꯤ ꯂꯩ ꯍꯥꯟꯅ ꯚꯣꯠ ꯂꯦꯞꯈ꯭ꯔꯕ ꯀꯦꯟꯗꯤꯗꯦꯠ ꯑꯃꯠꯇ ꯂꯩꯀꯥꯏ ꯑꯁꯤꯗ ꯆꯪꯕꯤꯔꯛꯀꯅꯨ ꯍꯥꯏꯗꯅ ꯈꯪꯍꯟꯖꯔꯤ ꯀꯅꯥꯒꯨꯝꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯅ ꯁꯦꯜ ꯌꯦꯜꯂꯛꯄ ꯃꯇꯝꯗ ꯁꯦꯜ ꯂꯧꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛ ꯏꯁꯥꯅ ꯄꯨꯕꯤꯒꯗꯕꯅꯤ ꯍꯥꯏꯗꯅ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯔꯦ ꯁꯥꯔ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯁꯥꯔ ꯁꯦꯜ ꯂꯧꯗ꯭ꯔꯦ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯁꯥꯔ ꯂꯥꯏꯔꯦꯟꯖꯥꯎꯁꯨ ꯃꯨꯕꯤ ꯃꯆꯥꯁꯨ ꯑꯁꯣꯝꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯌꯥꯝ ꯍꯩꯅ ꯎꯁꯤꯟꯈ꯭ꯔꯦꯅꯦ ꯁꯥꯔ ꯃꯈꯣꯏ 14 ꯃꯇꯝ ꯆꯥꯅ ꯋꯤꯗ꯭ꯔꯣ ꯇꯧꯔꯒ ꯑꯣꯖꯥ ꯏꯕꯣꯜꯗ ꯁꯄꯣꯔꯠ ꯇꯥꯃꯨ ꯃꯆꯥꯗꯨꯁꯨ ꯃꯕꯥꯏ ꯂꯦꯞꯄꯤꯌꯦꯗꯅ ꯆꯠꯈ꯭ꯔꯦ ꯅꯣꯏꯅ ꯇꯩꯃꯗꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯁꯥꯔ ꯏꯇꯩꯃꯕꯦꯝꯃꯗꯤ ꯃꯊꯛꯀꯤ ꯀꯥꯗ ꯃꯅꯨꯡꯗꯒꯤ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯁꯥꯔ ꯚꯣꯠ ꯃꯁꯤꯡ ꯊꯤꯕꯗꯤ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯉꯁꯤ ꯚꯣꯠ ꯊꯥꯗꯕ ꯅꯨꯃꯤꯠꯅꯤ ꯁꯥꯔ ꯄꯨꯡ 4ꯗ ꯄꯣꯂꯤꯡ ꯂꯣꯏꯒꯗꯕ ꯚꯣꯠ ꯃꯁꯤꯡ ꯊꯤꯗ꯭ꯔꯁꯨ ꯌꯥꯔꯦꯗ ꯁꯥꯔ ꯇꯥꯁꯅꯥ ꯃꯇꯨꯝ ꯇꯥꯁꯅꯥ ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯅꯤ ꯅꯪꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯑꯍꯣꯡꯕꯅꯤ ꯀꯩꯗꯧꯔꯨꯅꯤ ꯑꯁ ꯑꯩꯁꯨ ꯄꯨꯛꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝ ꯐꯥꯎꯕꯗ ꯆꯠꯂꯨꯈꯤꯒꯦ